ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯧꯒꯠꯄ ꯑꯗꯒꯤ ꯑꯃꯨꯛ ꯑꯂꯨ ꯀꯥꯏꯔꯦ ꯑꯗꯨꯒ ꯁꯤ ꯃꯉꯥꯏꯔꯦ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯃꯊꯛꯀꯤ ꯔꯣꯇꯤꯟꯅꯤ ꯍꯧꯖꯤꯛ ꯍꯧꯔꯤꯁꯦ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯁꯥꯕꯅꯤꯅ ꯃꯊꯛꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯄꯨꯂꯞ ꯆꯥꯏꯈꯤꯒꯦ ꯑꯩ ꯀꯣꯕꯤꯁꯦ ꯇꯣ ꯁꯤꯈꯩꯁꯦ ꯑꯃꯨꯛ ꯍꯦꯛꯇꯠꯄꯤꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯣ ꯍꯋꯥꯏꯁꯦ ꯁꯤ ꯐꯖꯅ ꯍꯧꯔꯦ ꯐꯖꯅ ꯄꯥꯟꯕꯤꯔꯛꯑꯗꯤ ꯐꯅꯤ ꯑꯩ ꯆꯠꯂꯝꯗꯥꯏ ꯊꯥꯖꯤꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯅꯍꯥꯟꯃꯨꯛ ꯑꯅꯨ ꯏꯇꯥꯅ ꯄꯤꯔꯛꯄꯗꯨꯅꯤ ꯑꯗꯣ ꯐꯖꯅ ꯄꯥꯟꯕꯤꯔꯛꯑꯕ ꯑꯗꯨꯏꯗꯤ ꯃꯤ ꯃꯌꯥꯝ ꯆꯥꯕ ꯌꯥꯔꯅꯤ ꯃꯃꯥꯡꯗꯗꯤ ꯃꯌꯥꯝ ꯄꯥꯟꯕꯅꯤ ꯃꯤ ꯃꯌꯥꯝ ꯄꯤꯌꯦꯕꯀꯣ ꯌꯨꯝꯕꯨꯗꯒꯤ ꯀꯩꯗꯒꯤ ꯂꯩꯃꯤꯟꯅꯕꯗꯒꯤ ꯀꯔꯤꯗꯒꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤꯗꯤ ꯄꯥꯛꯅ ꯀꯩꯅꯣ ꯇꯧꯗꯦ ꯄꯥꯛꯅ ꯐꯠꯇꯕꯗꯣ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯐꯕ ꯑꯣꯏꯖꯔꯁꯅꯨ ꯑꯣꯏꯍꯜꯂꯁꯤ ꯑꯩ ꯍꯧꯖꯤꯛ ꯃꯈꯥꯗ ꯏꯁꯤꯡ ꯊꯥꯔꯝꯃꯤꯅꯦ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯒꯦꯅ ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃ ꯄꯥꯜꯂꯦ ꯍꯧꯖꯤꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯄꯥꯟꯕ ꯍꯧꯔꯦ ꯌꯥꯝ ꯄꯨꯂꯞ ꯏꯁꯤꯡ ꯆꯥꯏ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯔꯦꯀꯣ ꯑꯩ ꯁꯧꯒꯤ ꯊꯥꯔꯝꯕꯗꯣ ꯁꯧꯒꯤ ꯃꯄꯥꯟ ꯁꯥꯠꯂꯦ ꯃꯣꯔꯣꯛ ꯃꯣꯔꯣꯛ ꯁꯦꯡꯉꯣ ꯐꯖꯅ ꯄꯥꯜ ꯂꯩꯔꯝꯃꯦ ꯑꯩꯅ ꯃꯈꯥꯗ ꯇꯤꯟ ꯌꯥꯝ ꯇꯥꯏꯌꯦꯅꯅꯦ ꯃꯊꯛꯇ ꯄꯨꯈꯠꯂꯛꯄ ꯑꯗꯨꯒꯗꯤ ꯁꯩꯖ ꯑꯗꯨꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯄꯥꯟ ꯁꯥꯔꯒꯅꯦ ꯑꯃꯨꯛ ꯄꯥꯜꯂꯛꯏꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯄꯥꯟ ꯁꯥꯔꯦ ꯁꯤꯗꯅ ꯑꯗꯨ ꯃꯌꯥꯝ ꯆꯠꯂꯁꯤ ꯃꯈꯥꯗ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯍꯋꯥꯏꯟꯕꯤ ꯏꯔꯣꯟꯒꯦ ꯑꯗꯨꯒ ꯀꯧꯈꯥ ꯕꯣꯔꯥ ꯑꯃ ꯍꯧꯒꯦ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯜꯂꯒ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤꯒ ꯇꯧꯔꯒ ꯏꯔꯣꯜꯂꯒ ꯀꯩꯅꯣꯝꯃ ꯀꯧꯈꯥ ꯕꯣꯔꯥ ꯑꯃ ꯍꯧꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯨꯝꯗ ꯄꯨꯔꯛꯄꯒꯤ ꯌꯣꯡꯆꯥꯛꯁꯤꯁꯨ ꯃꯊꯪ ꯁꯨꯝ ꯆꯥꯊꯣꯛꯈꯤꯅ ꯁꯤꯡꯖꯨ ꯑꯃꯨꯛ ꯆꯥ ꯏꯔꯣꯝ ꯑꯃꯨꯛ ꯆꯥ ꯇꯧꯔ ꯅꯝꯍꯧꯗꯕ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤꯁꯤꯒ ꯑꯝꯇꯪ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯒꯦꯅ ꯁꯨꯝ ꯁꯦꯝꯃꯛꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯤ ꯂꯩꯔꯦ ꯍꯋꯥꯏꯟꯕꯤꯁꯤ ꯅꯍꯥꯟꯅꯦ ꯆꯠꯂꯝꯗꯥꯏꯗ ꯔꯤꯅꯥꯅ ꯈꯨꯗꯛꯇ ꯍꯦꯛꯑꯒ ꯄꯤꯔꯛꯄꯅꯦ ꯑꯗꯨꯅ ꯐ꯭ꯔꯦꯁ ꯑꯣꯏ ꯂꯩꯔꯦ ꯁꯤꯗ ꯂꯣꯛꯂꯩ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯂꯨ ꯑꯉꯥꯡꯕꯀꯣ ꯑꯗꯨꯒ ꯕꯣꯔꯥ ꯍꯧꯗꯣꯏ ꯀꯧꯈꯥꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯔꯣꯏ ꯍꯥꯞꯅꯕ ꯁꯤꯗ ꯃꯔꯣꯏ ꯈꯔ ꯑꯃ ꯂꯩꯔꯦ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯐꯨꯠꯂꯁꯤꯀꯣ ꯉꯁꯤꯗꯤ ꯐꯨꯠꯂꯒ ꯂꯣꯟꯒꯦ ꯀꯥꯝꯗꯕꯤꯗ ꯁꯤꯗ ꯐꯨꯠꯇꯣꯏꯅꯤꯀꯣ ꯑꯗꯣ ꯑꯩ ꯑꯂꯨ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯒꯦ ꯑꯂꯨꯁꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯐꯨꯠꯀꯅꯤꯕ ꯑꯗꯨꯒ ꯁꯧꯒꯠꯂꯛꯑꯀꯥꯟꯗ ꯕꯣꯡ ꯉꯥꯏꯍꯥꯛ ꯁꯧꯒꯠꯂꯛꯀꯥꯟꯗꯅꯦ ꯍꯋꯥꯏꯟꯕꯤ ꯌꯣꯡꯆꯥꯛ ꯍꯥꯞꯀꯦ ꯕꯔ ꯇꯠꯇꯅꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯩ ꯃꯣꯔꯣꯛꯇꯤ ꯍꯥꯞꯄꯧꯔꯅꯤ ꯃꯣꯔꯣꯛ ꯑꯗꯨꯒ ꯂꯣꯛꯂꯩꯁꯨ ꯍꯥꯞꯄꯧꯒꯦꯀꯣ ꯍꯋꯥꯏꯟꯕꯤꯁꯦ ꯅꯍꯥꯟ ꯄꯨꯔꯛꯄꯅꯦ ꯃꯁꯛꯇꯤ ꯈꯔ ꯀꯩꯅꯣ ꯐꯖꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯁꯤꯁꯨ ꯍꯥꯞꯆꯤꯟꯍꯧꯔꯒꯦ ꯄꯥꯝꯃꯨꯏ ꯂꯪꯊꯣꯛꯈꯤꯕ ꯇꯥꯡꯅ ꯐꯪꯕ ꯄꯣꯠꯅꯤꯅ ꯁꯤ ꯍꯧꯖꯤꯛ ꯁꯧꯔꯦꯀꯣ ꯁꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯁꯧꯕꯤꯁꯅꯨ ꯁꯤ ꯀꯟꯅ ꯁꯧꯔꯤ ꯑꯂꯨꯁꯦ ꯁꯤꯗ ꯑꯩ ꯍꯋꯥꯏꯟꯕꯤ ꯍꯥꯞꯆꯤꯟꯒꯦꯀꯣ ꯌꯣꯡꯆꯥꯛꯀ ꯌꯣꯡꯆꯥꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯍꯋꯥꯏꯟꯕꯤ ꯄꯤꯛꯇꯤ ꯄꯤꯛꯑꯦ ꯑꯩꯒꯤ ꯄꯥꯇ꯭ꯔꯁꯦꯀꯣ ꯁꯤ ꯑꯂꯨꯅ ꯃꯨꯟꯖꯜꯂꯛꯄꯗ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯐꯨꯠꯂꯁꯤ ꯉꯥꯔꯤꯗꯤ ꯑꯃ ꯀꯩꯅꯣ ꯑꯉꯧꯕꯗꯨꯅ ꯑꯗꯨꯝ ꯇꯧꯔꯒꯦ ꯁꯤꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯁꯧꯍꯟꯈꯤꯒꯦꯀꯣ ꯃꯥꯏ ꯈꯨꯠꯁꯧꯁꯦ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯁꯧꯒꯠꯄ ꯑꯗꯒꯤ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯇꯞꯊꯖꯈꯤꯕ ꯄꯥꯁꯨ ꯄꯥꯊꯗꯕꯤ ꯃꯌꯥꯝꯁꯦ ꯐꯨꯠꯄꯁꯦ ꯉꯥꯏꯍꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯂꯨ ꯑꯃ ꯂꯧꯊꯔꯒ ꯃꯨꯜꯂꯕ ꯌꯦꯡꯁꯤꯀꯣ ꯑꯂꯨꯁꯤ ꯄꯩꯊꯣꯛꯈꯤꯍꯦ ꯑꯂꯨꯁꯤ ꯃꯨꯜꯂꯦꯀꯣ ꯃꯌꯥꯝ ꯑꯂꯨꯁꯤ ꯑꯂꯨ ꯀꯥꯏꯔꯦ ꯑꯗꯣ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯕꯣꯡ ꯀꯥꯏꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯅꯤꯀꯣ ꯁꯤꯁꯦ ꯃꯨꯊꯠꯄ ꯌꯥꯔꯅꯤ
ꯃꯨꯊꯠꯂꯒꯦꯀꯣ ꯑꯂꯨ ꯃꯨꯜꯂꯕꯅꯤꯅ ꯑꯗꯨꯒ ꯑꯩ ꯍꯩꯗꯣꯛꯀꯦꯀꯣ ꯁꯤꯁꯦ ꯑꯂꯨꯁꯦ ꯑꯗꯣ ꯑꯩ ꯁꯤꯗ ꯍꯧꯖꯤꯛ ꯍꯩꯗꯣꯛꯀꯦ ꯏꯔꯣꯟꯕꯁꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯁꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯑꯂꯨꯅ ꯑꯂꯨ ꯈꯟꯗꯣꯛꯄꯤꯔꯅꯤꯀꯣ ꯃꯣꯔꯣꯛꯅ ꯃꯣꯔꯣꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯔꯣꯜꯂꯁꯤ ꯃꯌꯥꯝꯁꯤ ꯏꯔꯣꯟꯗ꯭ꯔꯤꯉꯩꯗꯅꯦ ꯕꯣꯔꯥ ꯍꯥꯟꯅ ꯍꯧꯗꯣꯛꯑꯁꯤ ꯁꯤꯁꯦ ꯏꯪꯍꯜꯂꯤꯉꯩꯗꯀꯣ ꯀꯧꯈꯥꯁꯦ ꯁꯨꯃꯥꯏꯅ ꯑꯃꯃꯝꯇꯪ ꯑꯗꯨꯝ ꯆꯦꯛꯈꯥꯏꯔꯒꯅꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯍꯧꯕꯁꯨ ꯍꯥꯎꯕꯅꯦꯀꯣ ꯃꯆꯨꯁꯦ ꯎꯕꯗ ꯀꯥꯕꯒ ꯃꯥꯟꯗ꯭ꯔꯥ ꯉꯔꯥꯡꯒꯤ ꯃꯥꯒꯤꯗꯨꯅ ꯊꯥꯅ ꯍꯧꯕꯅꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯃꯃꯝꯇꯪ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒ ꯍꯧꯕꯁꯦ ꯁꯤꯁꯨ ꯍꯥꯎꯕꯅꯦꯕ ꯌꯥꯔꯅꯤ ꯁꯤꯁꯦ ꯍꯧꯖꯤꯛ ꯂꯧꯈꯠꯂꯒꯦꯀꯣ ꯕꯣꯔꯥꯁꯦ ꯃꯇꯨꯝ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯕꯣꯔꯥꯁꯦ ꯊꯥꯗꯕꯗꯨꯗꯅꯦ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯔꯣꯜꯂꯁꯤ ꯃꯌꯥꯝ ꯀꯧꯈꯥ ꯕꯣꯔꯥꯁꯦ ꯍꯥꯎꯗꯣꯏ ꯃꯥꯟꯕ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯏꯔꯣꯜꯂꯁꯤ ꯍꯧꯖꯤꯛ ꯏꯔꯣꯜꯂꯒꯦ ꯏꯔꯣꯟꯕꯁꯦ ꯊꯨꯝ ꯉꯥꯔꯤ ꯃꯣꯔꯣꯛꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀꯁꯦ ꯍꯥꯟꯅ ꯇꯧꯔꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯂꯣꯏꯔꯒ ꯃꯦꯠꯂꯅꯤ ꯑꯗꯨꯒ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯑꯃꯨꯛ ꯃꯦꯠꯁꯜꯂꯅꯤ ꯏꯔꯣꯟꯕꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝꯗꯣ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒꯁꯦ ꯐꯖꯅ ꯍꯥꯟꯅ ꯅꯣꯛꯈꯥꯏꯕꯤꯔꯅꯤꯅ ꯑꯗꯨꯒ ꯀꯣꯟꯅ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯍꯥꯞꯇꯣꯏꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯔꯣꯟꯕ ꯂꯣꯏꯔꯦ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯌꯥꯝ ꯇꯣꯏꯗꯕꯤꯗꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯩꯅꯕꯒꯤꯅꯤꯀꯣ ꯍꯋꯥꯏ ꯃꯨꯕꯤꯅ ꯐꯨꯠꯂꯒ ꯑꯗꯨꯒ ꯊꯦꯡꯅ ꯍꯥꯞꯄꯤꯁꯤꯒꯤ ꯃꯔꯝꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯂꯛꯑꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯣꯝꯕꯒ ꯄꯨꯔꯛꯀꯦ ꯇꯧꯔꯒ ꯂꯣꯝꯕꯒ ꯀꯥꯎꯋꯤꯗ ꯑꯗꯨꯅ ꯁꯤ ꯇꯤꯜꯍꯧ ꯆꯥꯏꯔꯦ ꯑꯗꯨꯒ ꯇꯣꯅꯤꯡꯈꯣꯛ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯁꯤꯗ ꯍꯧꯕ ꯇꯣꯅꯤꯡꯈꯣꯛ ꯈꯛꯇꯪ ꯁꯤ ꯍꯦꯛꯂꯛꯑꯦ ꯑꯗꯨꯒ ꯁꯤ ꯃꯉꯥꯏꯔꯦ ꯁꯤꯗ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯏꯔꯣꯝꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛ ꯑꯂꯨꯒ ꯍꯋꯥꯏ ꯃꯨꯕꯤꯒ ꯂꯣꯛꯂꯩꯒ ꯏꯔꯣꯟꯕ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯀꯧꯈꯥ ꯕꯣꯔꯥ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯣꯠꯅꯕꯅꯤꯀꯣ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗꯅꯦ ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯃꯆꯥ ꯈꯔ ꯍꯧꯔꯝꯃꯦ ꯑꯩꯅ ꯁꯤꯗꯤ ꯀꯣꯠꯄ ꯌꯥꯅꯤꯅ ꯑꯗꯨꯝ ꯍꯦꯛꯇꯣꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯏꯔꯣꯜꯂꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯈꯛꯇ ꯏꯔꯣꯝꯕꯁꯦ ꯄꯤꯖꯒꯦꯅ ꯈꯟꯈꯤꯕꯀꯣ ꯑꯗꯨꯕꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯗꯒꯤ ꯏꯔꯣꯝꯕꯁꯦ ꯄꯤꯖꯔꯝꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯏꯔꯣꯝꯕꯁꯦ ꯉꯁꯤꯒꯤ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯔꯣꯝꯕꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯇ ꯑꯗꯨꯒ ꯀꯧꯈꯥ ꯕꯣꯔꯥꯁꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ